Khulai Matiksana Piper Insurgent Group Anina Company Operating Base Corp Assam Rifles da ambush tawrakre AR ki person ani Sokle Thadou se Arunachal Pradesh ki Salang District ki Panmau haiba mafam aduda thokibane AR ki top official singna phongdorokpagi matungina ambush ase Nscn ke YA amadi Alpha Independent anina ngasi nongalamdai pung 3:30 tarakwa adwaida satharakibane haidi Palace compound label Lambu Thadou enclave haina mingthonaba governor da petition pisinkhre haire Thadou community na Thadou MP Manipur ga khusamnaduna lamdam asiki puwari da Thadou community na laurakiba thaudang singbo sakhangbiba oina Imphal East district ki 38A Palace compound revenue village da laiba saurakna acre tare lompak zawba Lambu Thadou enclave haina mingthonbiu haina ngarang Thadou MP Manipur na Manipuri Governor Ajay Kumar Bala Secretary Land Resources Director DSLR amadi Imphal East Deputy Commissioner da petition pisinkhre haidi petition adu Thadou community na kumja 1949 da Manipur na India da tinkibagi merger agreement khuyek pinakiba matamdu da Manipur gi Maharashtra ki guardian oikiba Thadou Palace warrior singi thona phaba amadi loyalty bu sakhangbiu Palace compound da leba mafam ase unofficial oina Khongjai khun haina Thadou gi miyamna matam sangna khangduna lakibane masina maram oiraga mafam asibu Thadou enclave haina mingthonbiduna Thadou community na laurakhiba thodang singbo sakhangbiu amasung lamdamsida tangdu leitadaba leidibasi loisena bohonabada community asina mateng pangkhigani su haikhi afaba ama samgatpada matam yamna changlabasu thugaibadi mekupta loisenba yai habadu chumle haina XMN Bidiana Pongdokre. Afaba Semgatpada Matam Yamna Sanglabasu Thugaibadi Mikop Amada Lucinba Yai Haina Ahalaman Singna Haina Ramadung Asidimek Sengla Sumlakle Haina Silung the Labor Manipur Rajbadi Thugaiki the Nuaitaba Pongdokladuna Hanag Minister Nongtomam Bidiana Mahaki official X account Tagalakiba Posama the Pongdorakle X account Tagalakiba Posta to the Makatana Haidibadi Mahana Minister Oiding Matamda Redland Rajbadi Ase Manipur Lingak Namapu Eramkide Matamadu the Mapam Madubu Nscn na bamiyoy khara bharada leramkhe haukiba sahi 2017 gi June 19 da Manipur lengak ki GAD gi Deputy Secretary na Meghalaya lengak ta se ama iduna mafam adugi akupa marol amade patana singba pirakna bahaijakhe sahi aduma ki August 31 da ningsingse amagasu eke Manipur gi Chief Minister gi maikai dagi so Meghalaya gi Chief Minister da mafam adugi matang da khanghalakna ba DO letter eke Matamadugi Deputy Chief Minister Yumnam Joy Kumar Nasu Meghalaya ki Chief Minister Konat ke Sangmada Warisake 2021 ye February 8 Meghalaya lenga ki maikedagi mafamadugi leramba tax due thidokpagi confirmation letter matharakhe sahi adumaki July 20 da Konat ke Sangmabu thakatba phongdokpagalojana mafamadugi possession certificate pi na bahaikhe amadi Silong da satuna maha masaga su unakhe miyamgi matengaloina kaina thangda sahi kuntra gi list inakhe mafamadu laiba Redland gi Ariba building nakalda anobo guest house saganaba PDA da lupa crore 14.92 gi project sinake Ariba structure sink section ngak sen bagaloina mathau taba renovation sathanaba plan tawkibane laibak thibadi puwari ga sagonaraglaba Manipur Rajbadi Sanjunba yararo hairaga pumthu thugaikre ekhogi puwari ga sagonaraglaba ekhogi masak dakleba mafam asibu thugaiki bahibase yamna laibak thibane ekhogi paipu singna thambiram labasing ase haurakliba miro singna khangja hauna bahana leram liba Pibam Masak Adumaktada, Nauma Sangat Pahabisi Tangai Fadabene, Sangat Sagat Pagithabasi, Yang Senaba President Rulengakna, Sam Kipa Committee Asina, Asengba, Sumba, Porotuna, Hanagi Pibam, the Nauna Sangalakpo Oresano Hairi, Aikogi Lejaram Liba Mapamsik, Aikogi Miamna Mapu Oibamati, Lawa the Batodang, Noma Nomagi Kausilakle, Mang Silakli Hainaso, Makatana Hairi. Senza Tumzaga Mari Lenana, NSIDCL gi ED Fare Hari. Central Bureau of Investigation CBI na Assam gi Guwahati da laiba National Highways and Infrastructure Development Corporation Limited NSIDCL gi Regional Office da Executive Director oina laiba miyoi ama lupa lakh tara gi senza thumja gi maral da phare hari CBI na thadorokpa serol amagi matungina pharba miyoi adudi Maisnam Riten Kumar Singh kawi mahana lanai miyoi amadagi lupa lakh tara lauringai da thasigi taramari da phakibane Maisnam Riten Kumar na Assam gi National Highway 37 lambi paringe demaudagi Moran bypass phawda semgat sagaliba lane marigi project adu loisinbagi matam sangdoknaba amade thabak loire haibagi completion certificate pinana bagi damak Kolkata da leba MS
Mohanlal Jain Koba Company Amagi Mioi Binod Kumar Jain Dagi Haidaba Senpa Madu loading at the Pabani Haide CBI na Riten Kumar Binod Kumar Jain Amadi Makoiga Linaba Mioi Singda Guwahati the Labor NSID Selgi Office da Corruption gi Thawong Satharambagi the Makesama Resta Tauduna Tigat Pahokre Haidaba accused the office that Amadi residential the Tiba Humbagi Tabak Sataba Matam the Sel Oina Lupa Crore 2.62 Riten Maisnamgi Yumdagi Pagat Pangamle Lunana Mahak Amadi Mahaki Mungi Ming the label la Mapam Mapa Namadi apartment Kungi documents sing Supang Bangamle Amadi Mamalyam na Tang Bagadi sing labagi se Sangalunana CBI na Punkiba Mapam Mapan the label lam apartment Kun Amadi Mamal Tang Bagadi sing adu sister Hadi Makatana immovable Amadi movable assets sing Kayam na Ladybagi Hybatizin Bahokre Harabaritin Kumar Singh Amadi Binod Kumar Jain Guwahati the label CBI Special Justice Mamanga Potoktuna Makataba Tizin Bahokre Hadi Indigenous Pillar ki wathokta MLS Nscn Rabrahana UMPC na condemn taurakle United Meitei Pangal Committee UMPC ki Secretary IPRMD Ziaul Hakna Kuyek Piduna Thadorpa Serol Amana Hadak Lamdam Sigi Pause Amadamiam ki Mihut Karana Imphales District ki Manung Sanba Sawambung Kawi Khulda Indigenous Pillar Yungkhatna Bagi Damak Federation of Haumi FOS the Sel ki Mateng Yauna Sogat ki Haina Phongdok Liba Report na Meitei Pangal Muslim Community da Nungnang Bapokhan Bagaloinana Mamang Dagi Hauna Lamdam Sigi Indigenous Identity gi narrative to Thawoina Meitei Pangal Singbu Yahonda Ba Honaduna Lakraba Monument Asigi Matanga Akanamong the Yaning the Pongdorakle Zero Sina High Meitei Pangal Civil Society Organization Sinki Apunba Boys Wadiba UMPC na Haiba Matter se address Tonaba Democratic Amadi Lawful Oiba Kongtang Local Kivalai Cray Masigi Manung the Indigenous Pillar Asigi Defensive Amadi Exclusionary Oiba Nasa Sibu Yaning the Pongdoktuna Committee na Governor the Aba Zero Piduna Monument Asigi Matanga Inquiry Satanaba Pillar Asida Samdok Sadokpa Thawong Sing Laututuna Indigenous Community Kudamak Yahonaba Amadi Akangai Sing Tanaduna Inclusive Oiba Expert Committee Amasam Nabataksan Kibalai Krehari Masidanata Director General of Police da FIR request Tokibus Laikre Masigi Makatara the Federation of Haumina Aranba Amadi Communal Oiba Serol Ama issue Tauduna UMPC members Singbu Ikaiba Pina Bohonaraki Serol Aduda Hangoi Tuku Sabana Talaba unconstitutional Oiba Amadi defamatory Oiba content Kia Meitei Pangal Community Bu target Tauduna Tamlak Masigi Matugana UMPC na Bartia Naya Chanhita BNS section 194 clause 1 298 356 359 clause 1 clause B amadi 357 clause 2 gi makada FIR resta tawkre hadi zero sina makata aduna handak pawse amadalam damsigi MLA kharana indigenous pillar gi matangda Federation of Haumi de sogat ba laiki haina phongdorakhiba se yamna laibak thibani thawong si Manipur lenga ki policy gi mayoktane karigumba asigumba thawong asi achumba oiramba tarbadi communal polarization hena thohalakpa yai UMPC na asigumba thawong asi secular democratic principles singbo miraiba constitutional equality bu Gaunaba Amadi Lamdam Sigi social fabric da threat Oiba Thawong Hana Lawi Masinamaram Orega Sigumba Thawong the Sagalamba public representative Singi Matakta Tiba Humbagi Tabaksha Taduna suspend Tauba Pillar Sida Samdok Sadokiba Singlok Tuktona Hanagi Fibam the Tamba defamation Amadi Pazidaba Wang Sandok Liba Federation of Haumigi Office Bearer Singi Matakta FIR Star Tauba Amadi Lamdam Sigi Unity Amadi Integrity Hena Set Hananaba community Kudimak Yauduna State Kitakta Peace Amadi Reconciliation Dialogue Sathaba Hauba Habana Singbo Dimasing Ase UMPC na Thamjari Hari Pakistan Afghan Khaida Nauna Khuthona Kre Pakistan Air Force ki Landada Afghan gi misam tarane thoshi kre Hari Pakistan Afghan gi ngamkhaida ngarang ayuk nauna khuthona rakpadagi misam yauna lanmi kya sikre kumja 2021 da Afghanistan da Taliban lengak pairakibadagi Sayosigi Losilakpada Yumlonari Baleba Anina Quadagi Tam Tiba Monda Kutona K Afghan Talibana Pondorapa Wapamada Pakistan Air Force na Ngara Ayu Angan Bada Afghan gi Spin Boldak District Landa Satarapada Micham Tarani Toshi Krem Sum Sama Hena so open Nang Krehari Pakistan Suleba Adugi Zaman District Taliban Force na Landara Kodagi Micham Mari Aso open Nang Kihari Pakistan gi Ngamkai District Ama Oriba Orak Zaida Leba Anigilan Missing na Anishubo in a Kut Thona Kibada Pakistan ki paramilitary land mi taruk sikhi amsung
tarukna sokhi haina Pakistan ki security officials singna phongdorakhi haukiba chayolda Pakistan lanmi na militant mapan hat khibaga loina na militant amasung Pakistan lanmi ga khuthona bada Pakistan lanmi taramathoi si ki hari laiba ani gi marakta khuthona khiba du da ngamkhai sing thingjin khibaga loina na laiba ani gi marakta ungkhana bagi sang hengat halakhi handak ta hana mapang oina chatminaramba laiba ani gi marakta khuthona khi adu Afghan Taliban lengak na Pakistan da militant sing thajinduna Iran thokna bo honai haina Islamabad na mara sirakpada gini hari Islamabad na phongdu ki bawa pham kya dubu Taliban lengak na yakhidabaga loina na Pakistan gi military na Afghan gi mayokta aranba paw sing sandoktuna ngamkhaida ungkhana na basilli haina mara sikhi Islamabad na ISIS ka khusam na militant sing Afghanistan da thajinduna leba adugi ingtapa amasung ning tambada kaiba kya pi haiduna su Kabul na Islamabad pu mara sirakle Kabul na sirakwa mara sing adu Pakistan yakhidabaga loina na Afghanistan da mapangal kanna leiriba ISIS ke natraga Islamic State Khorasan na Pakistan da landa chathai hana mara sirakhe Islamic State group ko saminariba Islamic State Khorasan yumlonariba Afghanistan da mapangal kanba group ama oida leiri Taliban lengak na Pakistan gi mathakta bom thadaduna michamyam wahali haina su Pakistan official na phongdorakre amarom da leba ani na pung niphuga nipan sisfia thambada yana kre haina Islamabad na phongdokre Rajasthan da bus mai chakpuda mioi kunsi re hari Rajasthan ki Jaisalmer da bus ama mai chakpagi thodokta mioi kunsi re haina agency ki pauna phongdorakle passenger yakai tare tongduna lakpa bus adu thauringida mai salakhibani amasung bus asigi thong jam tawkhibadagi passenger sing tholakpa ngamdringaida chakliba mai adu henjelakpadagi mioi kun kanba ngamdana sikibani hari agency ki pauna makha tana phongdorakpada hujuk phawbuda bus mai chakpagi thodo asida thijinbada mai adu karidagi hawrakhibano haibadi khangba ngamdre adubo passenger yakai tare puduna lakpa bus asi kuidana Rajasthan gi mafam amada bus asigi part khara original dagi sendok sadoki haibadi khangba ngamle hari Thawdok adu da soklaba miyoi sing hauze Jaisalmer gi Jawahar Hospital da layang sathari miyoi khara su phibam luna leibana thawdok asida siba mi gi masing hengalakpa yana leiri hari Rajasthan ki Chief Minister Bhajanlal Sharma na thawdok thokpham da chatuna yengsan khibaga loinana angamba mateng pangani habagi thajaba victim oiriba miyoi sing gi imung manung amadi soklaba sing da pikhe PM Modi amasung President Murmu su nongaitaba phongdokre hari